Manipur Da Thokliba Irang Asi Athubada Loishinduna Eikhoi Mahsel Nungshi-Channana HINGMINNANABA ANOUBA Manipur SEMGATLASI HAINA The NAGA Baptist Pastors Forum Manipur NBPFM na appeal TOURAKLI hiramasi matang da NBPFM ge Secretary Grayson Thangal na thadorok pacherala manahai Kanglup Mahsel ki marakta hingsa gi thongdok thokpa haibasi nungsinadabagi achauba maram amani adumakpu Thawdok Khodingmak Nikchina Warosin Puraknabagi Lambi Soidana Legani, Matangasna Miyobigi Minungsina, Mang Taraga Amadi Puksel Sangna Tabak Taurabadi, Housing Thokliba Irang Asi Warosin Puraknaba, Soidana Lambi Legani, State Asida Hokiba Takiagi, Mamang de Kanglup Anigi Marakta, Thorakliba Hingsagi Thawdok Kiana, Miam Adukimatik Awapa Piba Mayok Nari, Masina Manipur da Kundaminari ba Atopa Purup Sing the Su, Nakoy na Kudong Zada Bakaya Mayok Nahali, Maroina, Economy, Health and Education Gilamda Awapa Pibam Kaya, Mayok na doon nairi, masipunamak Athubada Loishinduna. Tungi miyoy gidamak, mirol gidamakta, ANOUBA Manipur SEMGATLASI Eikhoi punang Hingminasi, masida purup khodingmak na angam matawdang, lawmin na ba matawtay, HAINA, cheroles na makatarakli.